Ngara numida wedram phongkiba pandam pause digi marueba pau khara khangacharaga miyamda khudo tamjage thamna popi amadi yangang popi gi oyoksingda kuki singna cross yungchilaklei laukthoknaba taksilakli Imphal East District ke thamna popi amadi yangang popi gi oyoksingda kuki singna jangsilaktuna cross yungchilakhrei thawng asibu yaningdaba phongdoktuna yangang popi chana sabi chana popi amadi Saboko Kunaugi Kunjasang Lamnai Kendragi MLA KS Ibomsa Unaduna Atho Bada Yung Silakliba Cross Asi Laktokna Batak Kray Uyok Sungda Ngak Seliba Security Force Ki Makedige Maite Amadi Kuki Singa Marakta Toglibi Iranga Sigi Warosin Ama Puragtriba Pauba Maike Anigi Mioy Sing Sanghaloi Haina Maite Furuki Mioy Sing Sanghandana Tamling Ay Cherakta Tamna Popi Amadi Yangang Popi Uyok Singda Kuki Singna Sang Silaktuna Cross Yung Chilakivane Yangang popi shina sabi thamna popi amade saboko khunawgi khunjasing na ngasi lamlai kendragi MLA unakibaga loinana athubuda cross asi laukthoknaba taksingkhibane MLA gi maikede governor amasing chief minister athubuda khangalagane loinana cross asi athubuda laukthokane habigi thajaba pirakhe haire hiram asiga mari lanina yangang popi amade thna popi gi maira paibe singgi maikede gi phongdorakpada Sahi ani Farakadoroba Lal Asigi Manungsana Yangang Popi Shana Sabi, Tamna Popi Amade, Saboko Kunaw Hariba Kulsing Asi Kukising na Maning Tamna, Kamning Matamda no may Kaptaramba Kulsing ni. Ado Bahauki ba Sahigi December Kunganipan Ge Ayuktam, Kuki Meta Singa Satarapa Etekta, Paumi Ama Sokarba Matung Dagi Mapam Asida Ehemba Porsing Tajilak Padegi, Kukising no may Kapalep Kivane. Lonina Matam Adudagi Hauna Central Force Ngasi. Sing asida kadana ngak semba haubada kuki nupi sing na irang haurakpadagi sing dagi kumtharake tawbada maikay adamgi mayra paibi sing na kumlakpa yaro habadagi security force ki maikay dagi sing dalayriba kuki nupi sing su tantoklaga ni sing kong dalayba maitay nupi sing su handok piro haina yanaraba matung nakal anima handok na doon nalayrakibane adobo nga si ikang kangaw na security force sing layna layna kuki sing na Sing asida anabokul ama lingba yana bagi maungda cross yung silakpa asi yaning day. Ato pamatamda hadiba cross asi lautokuna logi wangbada asing koktoklaga naung nalaysin na bahot na riba kukising ato pamatamda taktokadavani haike. Kunjasing na makata na hay. Cross yung kalakliba uyoksingi maton asida mahari jemegi kanggu lay rivane. Makoy lay na cross yung silahan bahay ba si angapopo e. Cross yung bagi taba asi yamaluna gunya tauraga. Simen hairaga yung lagpani haiba khanglei cross yung khalagtuna makhogi kemna chingba sajimbagi thabok paikhatliba athuba matamna lengang na thijinduna laukthokadavani haike panbayavade cross aje khunja sina drone ge matengdagi urakkibani haire makha tarakpa pauda CM Biren ge mathakta tharakpa petition extreme agency oiravade hearing chathagani CJI Cookie organization amana chief minister nong Thomam Biren ge mathakta Maral Siduna Tharakpa petition amagi matangda ngasi Supreme Court ki Chief Justice Sanjit Khanna extreme agency oirabadi hearing athubada chathanaba court asina khanagani haina phongdokhrei kumja lising anige subna kunga homdoge me ahumdage Manipur da michi mina amadi awa ana kaya thokliba thawdo asida Chief Minister nong Thoma Birengi khut chawna yawi haibage praman oiba order tape ama leire haibaga lonina masigi matangda SIT ama lingduna thiga hanbinaba kuki organization amana Supreme Court petition ama mamang sahida tharakibane petition adu kuki organization amagi mahosinduna advocate Prasanta Busana tharakpane November 13 da masigi matangda appeals court asida hearing ama chathabaga lonina mathang hearing mathangtha February 3 ta pangthoknaba matam lepkhibane adubu advocate Busan gi makedege Oral oina hearing asi matam khara thujilaga pangthokpinaba taksingkhe masigi matangda Supreme Court ke Chief Justice Sanjit Khanna extreme agency oi haina court asina laurabade khara ngangkhana hearing chathanaba wafam asi court asina khanagani haina phongdokhrei advocate Busana phongdorakhibada mamang sahigi November 13 da chathakhiba hearing da appeals court na pirakhiba direction gi matung ina audio tape ki recording amadi atay mari lainaba praman oiba yaba material sing loinama court asida submit tawkhrei maram asna February 3 ta hearing pangthongna balepliba matam masi kharangang khalaga hearing chathavi haina Cookie Organization for Human Trust ke
ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯦꯗꯚꯣꯀꯦꯠ ꯕꯨꯁꯟꯅ ꯀꯣꯔꯠꯇ ꯍꯥꯏꯖꯔꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯖꯁꯇꯤꯁ ꯁꯟꯖꯤꯠ ꯈꯥꯅ ꯄꯤꯇꯤꯁꯅꯔꯒꯤ ꯀꯥꯎꯟꯁꯤꯂꯔꯗ ꯍꯤꯌꯥꯔꯤꯡ ꯉꯟꯈꯠꯅꯕꯒꯤ ꯋꯥꯐꯝ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯑꯣꯏꯅ ꯀꯣꯔꯠ ꯑꯁꯤꯗ ꯂꯥꯟꯈꯠꯂꯛꯅꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤ ꯑꯦꯛꯁꯇ꯭ꯔꯤꯝ ꯑꯦꯖꯦꯟꯁꯤꯅꯤ ꯍꯥꯏꯅ ꯀꯣꯔꯠ ꯑꯁꯤꯅ ꯂꯧꯔꯒꯗꯤ ꯍꯤꯌꯥꯔꯤꯡ ꯑꯁꯤ ꯉꯟꯈꯠꯅꯕ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯍꯤꯌꯥꯔꯤꯡ ꯑꯗꯨꯗ ꯑꯦꯇꯣꯔꯅꯤ ꯖꯦꯅꯔꯦꯜ ꯑꯥꯔ ꯕꯦꯡꯅꯇꯔꯝꯅꯤ ꯑꯃꯁꯨꯡ ꯁꯣꯂꯤꯁꯤꯇꯔ ꯇꯨꯔꯁꯥ ꯃꯦꯍꯇꯥ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯁꯤ ꯇꯣꯞ ꯀꯣꯔꯠ ꯑꯁꯤꯅ ꯄꯥꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯌꯦꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯇꯨꯔꯁꯥ ꯃꯦꯍꯇꯥꯅ ꯀꯦꯁ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯍꯥꯏ ꯀꯣꯔꯠ ꯂꯩꯅ ꯂꯩꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅꯁꯨ ꯑꯥꯔꯒꯨꯃꯦꯟ ꯇꯧꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯏꯔꯝꯕ ꯗꯤ.ꯋꯥꯏ. ꯆꯟꯗ꯭ꯔꯆꯨꯗꯅ ꯀꯦꯁ ꯑꯁꯤ ꯊꯥꯒꯠꯂꯛꯄꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤ ꯑꯃꯗꯤ ꯇꯣꯞ ꯂꯣ ꯑꯣꯐꯤꯁꯔꯁꯤꯡꯗꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯛꯁꯤꯗꯦꯟ ꯇꯣꯏꯔꯤꯕꯁꯤ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯁ ꯈꯪꯕ ꯋꯥꯠꯄꯅꯅꯤ꯫ ꯑꯦꯁ.ꯄꯤ. ꯇ꯭ꯔꯥꯐꯤꯛ ꯑꯦꯛꯁꯤꯗꯦꯟ ꯇꯣꯏꯅ ꯊꯣꯛꯂꯤꯕꯁꯤ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯁꯀꯤ ꯃꯇꯥꯡꯗ ꯈꯪꯕ ꯋꯥꯠꯄꯅꯅꯤ ꯍꯥꯏꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯋꯤꯡꯁꯀꯤ ꯑꯦꯁ.ꯄꯤ. ꯄ꯭ꯔꯥꯃꯦꯁ ꯑꯔꯥꯝꯕꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯔꯣꯗ ꯁꯦꯐꯇꯤ ꯃꯦꯍꯇꯥ ꯁꯗꯛ ꯁꯨꯔꯛꯁꯥ ꯖꯤꯕꯟ ꯔꯥꯁꯇ꯭ꯔꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯒꯣꯜꯕꯟꯗ ꯂꯩꯕ ꯐꯥꯔꯁ ꯀ꯭ꯔꯥꯏ ꯏꯟꯇꯦꯂꯦꯛꯇꯨꯋꯦꯜ ꯁ꯭ꯀꯨꯜꯗ ꯆꯠꯊꯈꯤꯕ ꯇ꯭ꯔꯥꯐꯤꯛ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯀꯝ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯁꯣ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯇꯣꯏꯅ ꯊꯣꯛꯂꯤꯕ ꯑꯁꯤ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯅ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯁꯀꯤ ꯃꯔꯝꯗ ꯈꯪꯕ ꯋꯥꯠꯄꯅꯅꯤ꯫ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯁ ꯏꯟꯗꯕ ꯃꯤꯑꯣꯏ ꯈꯔ ꯐꯥꯔꯒ ꯆꯂꯥꯟ ꯀꯛꯄ ꯈꯛꯇꯅ ꯑꯦꯛꯁꯤꯗꯦꯟ ꯍꯟꯊꯅꯕꯒꯤ ꯃꯔꯝ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡ ꯃꯤꯑꯣꯏ ꯈꯛꯇꯅ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯑꯃꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗꯁꯨ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯒ ꯇ꯭ꯔꯥꯐꯤꯛ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯃꯊꯧ ꯇꯥꯏ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠ ꯎꯞꯄ, ꯂꯥꯏꯠ ꯖꯝꯞ ꯇꯧꯗꯕ, ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯜꯂꯒ ꯒꯥꯔꯤ ꯊꯧꯗꯕ, ꯑꯣꯚꯔ ꯁ꯭ꯄꯤꯗꯤꯡ ꯑꯃꯗꯤ ꯑꯣꯚꯔꯂꯣꯗꯤꯡ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯔꯨꯜ ꯑꯁꯤ ꯉꯥꯛꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯑꯉꯥꯡꯁꯤꯡꯗ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜꯒꯤ ꯃꯇꯥꯡꯗ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨ ꯎꯠꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯔꯤꯁꯨꯕ ꯑꯥꯏ.ꯑꯥꯔ.ꯕꯤꯒꯤ ꯁꯤ.ꯑꯣ. ꯑꯥꯔ.ꯀꯦ. ꯁꯛꯂꯦꯝꯕ ꯑꯃꯗꯤ ꯐꯥꯔꯁ ꯀ꯭ꯔꯥꯏ ꯏꯟꯇꯦꯂꯦꯛꯇꯨꯋꯦꯜ ꯄ꯭ꯔꯤ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯝꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯅꯟ ꯁꯄꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯕꯣꯔꯗꯔꯗ ꯀꯥꯞꯅꯕ ꯂꯦꯞꯇ꯭ꯔꯤ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯄꯤ.ꯑꯦꯜ.ꯑꯦꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯅ ꯕꯣꯝꯕꯤꯡ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 85-87ꯒꯤ ꯃꯅꯥꯛ ꯅꯛꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯀꯥꯕꯣ ꯇꯝꯄꯥꯛꯀꯤ ꯂꯣꯟꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯑꯃꯁꯨꯡ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯆꯠꯊꯔꯛꯈꯤꯕꯗꯨ ꯉꯁꯤ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒꯤ ꯀꯥꯗꯔ 19 ꯂꯣꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯤ.ꯑꯦꯜ.ꯑꯦꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒꯤ ꯀꯥꯗꯔꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒꯤ ꯀꯥꯗꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 3ꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯅ ꯐꯪꯈꯤꯕ ꯀꯥꯗꯔꯁꯤꯡ ꯑꯗꯨꯒꯤ ꯕꯦꯖꯇ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤꯒꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯍꯥꯏꯅꯁꯨ ꯊꯥꯏ꯫ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯗ ꯑꯊꯦꯡꯕ ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯔꯗꯔ ꯄꯤꯂꯔ 85-87ꯒꯤ ꯑꯦꯔꯤꯌꯥꯗ ꯏꯟꯗꯤꯌꯟ ꯐꯣꯔꯁꯁꯤꯡꯁꯨ ꯊꯣꯝꯖꯤꯜꯂꯒ ꯂꯩ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯤ.ꯑꯦꯜ.ꯑꯦꯒꯤ ꯀꯥꯗꯔ ꯑꯗꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯦꯟꯊꯣꯏ ꯀꯧꯏ꯫ ꯑꯥꯔ.ꯄꯤ.ꯑꯦꯐ ꯄꯤ.ꯑꯦꯜ.ꯑꯦꯒꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔꯅꯤ꯫ ꯃꯔꯛꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 22 ꯁꯤꯔꯦ, ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯦ ꯍꯥꯏꯔꯤ꯫ ꯖꯨꯟꯇꯥꯒꯤ ꯐꯣꯔꯁꯁꯤꯡꯅ ꯉꯔꯥꯡ ꯃꯟꯗꯔꯦ ꯔꯤꯖꯟꯒꯤ ꯃꯔꯤꯌꯥꯡ ꯇꯥꯎꯟꯁꯤꯞꯀꯤ ꯁꯤꯡꯒꯨꯞ ꯚꯤꯂꯦꯖꯗ ꯔꯦꯕꯦꯜꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯗꯤꯡꯁꯤꯡꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯔꯦꯕꯦꯜ 12 ꯌꯥꯎꯅ ꯃꯤꯑꯣꯏ 22 ꯁꯤꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯗ ꯍꯦꯜꯊ ꯋꯥꯔꯀꯔ ꯑꯃꯁꯨꯡ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤ꯫ ꯂꯣꯀꯦꯜ ꯗꯤꯐꯦꯟꯁ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡꯗ ꯕꯣꯝ 2 ꯊꯥꯗꯔꯛꯄꯗꯒꯤ ꯆꯥꯎꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ ꯍꯥꯏꯔꯤ꯫